IMC Mikal ki board masing thiba nga siti ki haukre Ward tare leba Imphal East ki board masing thiba loikre Imphal West ki na Ward tara nga si thikre Ward tara man hayang thiragani All political party ki delegations talaga BJP ne tongana Home Minister unari basi lebang masa tabu Ward pani haina kai khang na phongdokre Amasung tampaki mafam kayada mahirwis na himen sen semdana ILP ki khongjang sangsinkhre Imaibil Singna wakat infam kaya phamkre Mayam Kurumzari Adam Yamir Basi Impact News ni ay taklamam Siam Kanaina, House Pungza si Pawagi Marbapa Miam the Pizari. Imphal Municipal Corporation Mikal Gibot Basing Tibanga Sita Haukre, Wat 20 Laiba Imphal West Ki Oina, DC Office Complex Lamfel Patanga Sayupung ni Pandagi, Bot Basing Tiba Hauki. Ngasinimidang Wat number Tara Fawagi Bot Basing Tigani Aduga, Lemo Ribu Wat Sing Hayang Yupung ni Pandagi Amukta Makata Tiba Haugani. Amaramda Wat Tari Kaktaman Live Imphal East ki oina di Bot Masing Tibaloshin Kre House Fawagi oina Council gi damakta punna Wat Tara mangagi result lautokpada INC na Taret BJP na manga aduk independent na ahum ka kre Imphal West ki oina Wat number 1 da BJP ke candidate Gaido na punna vote listing mari ko sanipan humudra fangduna mai pakhe One number 2 ki oina BJP ki candidate Thoksom Purnasandrana punna vote listing ahum ga sani ahum fangduna ka kre One number 3 ki so BJP ke candidate Hizam Nutun Sandrana board listing ani ga saunga nipunipan fangduna mai pakle One number 4 ki di INC ki mirep L Aren Komana punna board listing ani ga kuntra manga fangduna mai pakre One number 5 ta BJP ki mirep Hazari Mayom Bobby Sharmana board listing hom ga satru kunifan fangduna mai pakhe One number 6 ta so INC ki mirep Oribati Indrajitna board listing ani ga chahum kunifan fangduna mai pakhe One number 7 ki oina INC ki mirep RKGT na bot masing listing om ga chamapan fangduna mai pakre One number 8 ta so INC ki mirep PDF lana bot masing listing om ga chatret kunthamatai fangduna mai pakhe One number 7 ngakpigani watare laiba Imphal East district ki oina ngasi bot masing thiba loishin kre Imphal East ki One number tara nipanda BJP ki candidate Oriba Laimayum Inunganbina punna vote listing ga chamapan tarabari fangduna mai pakhe One number 19 ki oina Congress ki candidate Yimlembam Ongbi Lukamani na punna vote listing ga satret nipunipan fangduna mai pakre One number 20 ki oina INC ki candidate Laukrapam Tombina punna vote listing ga chatru yankhaimanga fangduna kakre One number 21 ki oina Independent Mirep Joy Kabuina punna vote listing ga chamnga marifu fangduna mai pakre One number 22 da INC ki Mirep N Kumudini na board listing ga chamnga hamudra nipan fangduna mai pakhe One number 23 da Independent Mirep L Romalana board listing ga chamapan nifu fangduna mai pakhe Imphal East district ki aroiba wat oriba One number 26 ki oina Independent Mirep Maibon Faumaina board listing mariga chahum tarahom doi fangduna mai pakre Imphal East ki masing thipam oiriba District Industries Center ki Livelihood Business Incubator Office Porompat Akanba Sexual Thaurang Marakta masing thiki Board masing thipam masida Mirep Singam sung counting agent Kaktamak Sangan ki Board masing thibada ayat papidana bahaiduna Porompat traffic point lay lambi thatuna gari masa asaw amata sangan ki de Board masing thipam dagi Mikhal mai pakle haina laukthok laba Mirep Singbo sawaliba mi kayana harau bagi mai papge kholau kaya lauki IMC ki Mikhal da mai paklaba Mirep Singh ma khoi ba sawat ba mioi sing na taram opagalun na harau tayam na fungdona ki Mikhal da mai paklaba Mirep Singh na returning officer da ki mai pakle haibagi sakang se fangduna thongna rakpada Mirep Singh adabu bon masing thipam mapalda ngaiduna leiba miyam na taram na ongna ki taram na opal loibaga Mirep Singh adu khong na masung gari da tongduna makhoi gi wat tam na lakna ki hanbagi lambi da Mirep sawat ba mi kayana party ki firal paiduna aikona bot kari haina kholau kaya su lauki
Prime Minister amadi Home Minister unanaba Manipur government appointment launanaba honaramdi haina BJP na thamlakhiba asi yama lebak masa laibak thibani all political party ki delegation oina salaga BJP na tongana Home Minister unariba asi mayam punna unaramlabadi lebak masa tagani haina Deputy Chief Minister Gaikang na phongdokre ngasi delegate am Imphal thadok tringai mamangda Bapurada laiba official quarter da promise unaba amada Deputy Chief Minister na hai BJP na tongana Union Home Minister unabada ayat papibagi wafam leite adabu yelongmi kanana bill ahum ekta onthong nana ba honariba asida party gi dola doli kaidana thidana sangsin minaba ama changi center da so government paida BJP Manipur unit na Prime Minister unanaba taksilambana hena pharamgadabane Prime Minister unanaba gi damak Chief Minister office tagi aiba serol thagibada natana Chief Minister masana all political party team ama unanaba aiba serol thagiba laikre BJP na tongan Union Home Minister sing unaba asina saliba khongset asigi magun handahangadra haibagi singnaba lai haina phongdoki ILP gi ihogwa mari len fazin kiba mairo sing government na hai kibagi matung ina thas gi tang tara fawada sungsoi soidana thaduknagani su haiki Enomi kanami nebidamakta mechanism puthokpa habide khupuna yaminaraba fammi aswai sida credit izat lawba lawdabado madamda khoi sangsinde sangsin pamchu thokte lawi maraka sikarak asida khugi BJP sinausingna delegate satminnaraga honorable Union Home Minister tungan unaraga unabadana tana appointment sectoramde columnde hadana maran si badona tawbado ay madu laibak thibani hadana ay sengdok chaningi dola doli khaktana issue sidi koi pulli haibagi apun basaktam mama utana yam effective hanna ba haina chatpa khongsat ado kitang madugi impact to sonta hangadra hadana ai khalle Nakalamoramda Manipur State Government Honorable Union Minister Home Minister amasung Prime Minister unanabagi ayaba amata lauramdri haina haukiba June gi tang mangada BJP Manipur Pradesh na cherol thadoraki haina media da haikiba adu BJP Manipur Pradesh na thadorokiba laiti haina BJP Manipur Pradesh na thadorapa cherol amana khangalakli Yelomi kananaba Manipur Assembly na pass tawkraba bill ahum act onthoknanaba tangnaduna hauji Delhi da lairiba all political party ki delegation hayeng Union Home Minister Rajnath Singha ga ayuki pung Taramathoi taba matamda not block ta laiba mahak office ta unaragani haina Delhi tagi ahan phangba pawman hairi Delhi da hauji lairiba JDU Manipur unit ki president Marangtem Tombi na impact news ta phongdorapada all political party ki team ama chatuna tangnariba asiki marakta BJP Manipur Pradesh na tongana Union Home Minister unaruba adu leba masa taba khara wale saliba khongset asida political party singi lingzel manaba masangi Nitish Kumar amadi Sar Yadav yauna janata Parivar gi lusingba singa hayeng unaduna Prime Minister ga unanaba taksin bada mateng pangbinaba taksilagani suhairi Lokjana Shakti Party ki MLA Karam Syam So Party asigi National President Ram Vilas Paswan ga hayeng nungthel unaduna khongset asigi matangda wadi sandarakani suhairi Manipur Yalomi Singh Kanada Miam Akanba Kongjang Sangsinduna Assembly the passed on Kibabil Ahom Sanahanaba Sangsilaba Kongjang Maka Satrapa Oina Ngasi Infal Tonga Tonga Mafam Sing the Labor School Sing Mahiru Singna Wakat Mifam Famdana Himan Sen Semdana Amadi Release Satuna Kolau Kaya Laudana Kongjang Sangsin Kre Sangangi Usekonda Labor Commerce School Kaisampat Lemazam Laikai the Labor New Horizon School Brahmapu Aribam Laikai the Labor Nongpo Mahikol Tangmi Banda Labor Alpha School, Sangai Pro the Labor, St. Joseph School, Top Sipai the Labor, Royal Academy of Advanced Learning Amadi, Tongan the School Kayagi Mahiru Singna, Kongjang Sangsinki. Fast Talk Bill Act on to Yellow Missing Kalu, Ratan the City Bamaral, Yaning Day, Mahiru Sing Pajimana, Iho Namtabangam Haina Iba, Play Card Sing Su, Sijinabakaluna, Kolau Kayasu, Lauki. Ningsima Yabadi, ZSLPS Kilu Singdana, Yellow Missing Kanana Kongjang Maka Satarak Oina, Nasida Gilak Jungi Tang, Taramanga Fauba, Tongan ba Mafam Singda, Democratic Oiba Kongjang Sing, Sangsin Bina Bangarang, ZSL Fiesna, Lauto Kibas Lerabani. Long live Manipur!
Manipur. GSLPS की हाने के कन्वेनर खोंग्राम रतन बो वांटेड लाउथो की यानिंग देमदी इन लाइन पाम सिस्टम सनहालो हाइदुना खोंजंग संगसिलेब नुपी सिंगदा ngarang Manipur police के पर्सनल खरना लुजदा बो हाइवाता सिजिनादुना nganglamba के मायोक्ता ngasi नुपी सिंगना खोंजंग संगसनख्रे लोइनना Manipur government रतन बो वांटेड लाउथो की बगी मायोक्ता ngasi सो सिंगजामैदगिना खोमन मंगजिल फावबगी लंबी थिंगदुना खोंजंग संगसनखे लंबी थिंगबना मरम ओरगा असदवक तौबसंग साउन अकाइबा पीखे Namidang waram mamsilak pagaluna, tongan tongan mamai kising the lapan pising na singjamay tongkong da, pullaba matung the singjamay tong the famduna, kolau kaya sulauki. Mangzilda lambi tingduna, asad awak taubasing wahang pohong tarabamatong da kong nagari ilanduna salan ki, masi kongjang sangsing kibasing na, aikoi busu ratan gunu wanted lauto pirahaiba, kolau kaya sulauduna, kongjang sangsing ki. ngasi upung mga taba matam dagi naurem thong dagi tera taba lambi amadi tagel industry road ki lambi matam khaktana thingjin khre GSLPS ki convener komdram ratan bu wanted laugtho ki babu yande ba phong doktuna amasung lamdam asid ILPS ana lo haiba demand torduna lambi thima ki khongjang asi sanction ki bane panba yawadi fast ok ba bill ahum sana halo haiduna hau ki batang mari dagi maivam subas ko bamioi amasu matam kaktaba sarahin ki khongjang sanction ri lakhrabani laikai adugi mioi sing lambi da uwa faijinal asa working thing ki adabo mai sing ana laying deva karamaga mai na sing thabok sing di komthoki ngasida gi hawraga ILP san 100 fawba matam kaktana wakani phambagi khongjang ama tagel industrial state ki gate ta hokre ngasi ahoba nomit ta state asigi senmi sing laikai gi miu sing sar yaki wakani pham da sar yaki ma miu sing na Manipur ILP san halu haiba singba kholau kaya so lauki Manipur ki alomi kanana ba assembly da pass tawke ba bill sana halu haina ngasi wa kaithel da wakani pham khre wakani pham adu kawa lai frakpam lai kai gi mera pai bi madi kaithel pham li bising yauna kawa kaithel da akoi ba da lai ba mi kaya galuna sarbiya ki national highway lambi tangkhai thingduna pham ki ba wakani pham adu da komdram ratan da siba maral yaning de fa ki ba mahiru sing thado haina iba placard sing su sijnaki Infal West District Police Command ki apun makangbu amana thas ki tang marida ya school hirung han balai kaida thibuma ki thabak sathabada PLA RFF ki active member ma fari hari farmi adudi ya school hirung han balai kaida gi labuk tongbam TS Kumar Sharma ALS Ibomsa sayang khayum doine wahang pang tarabamatang khorai thangjam lai kaida gi uri kambam uri khinbam sanjoi sing kobami amasu phakat bangamle makhoi namak sel khaibada senaba mioine hairi makhoi singa singa matak Infal police station da case sama restart tawkhre haina police department gi PRO na thadorop siloman khangalakli hauji matang swai da break matang lawjage Manipur madi malinge tonga ton mi pau singa lunai khoi break to yamna thun hanjarake impact news po ming ta dalebio Admission open. Position holders kaya puthokraba. National Excellence Awards for Schools Panglaba, Brazilian Institute of Sciences School Moirangkom Imphalda. 2016-17 session ge 11 science da ming chanan aba form thaba hokjari. Pangliba maki matungina khudong chaba sing pijari. OBC, MOBC, SC, ST singi khudong chaba sing thamjari. Brazilian Institute of Sciences Moirangkom Imphal. UNACO School admission notice for class 11 science prospectus along with admission form available at 500 rupees. Last date of form submission 8 June. Eligibility 50% aggregate and above for state board. CGPA 6 for UNACO students, CGPA 7 for other CBSE schools. Date of entrance stands 11 June. Venue UNACO School, time 9 AM. Result declaration 12 June. Direct admission for rank holders 80% and above in HSL's exam 2016 and CGPA 10 in AISSC 2016. Exemption of admission and tuition fee for rank holders in HSL's exam 2016. Please contact 8131-070-337. Admission open. 6 months foundation plus C8 course 11 science and humanities. Intact capacity 25 students per class. Class commences on Monday 20th June 2016. For details contact Gurukul, Kaisamtong Hodam Direct Manning Airport Road Imphal in between 6 AM to 9 AM and 3:30 PM to 7:30 PM. Breaking matung taran moksari yosi makata pauda Pauna Road amasong Masjid Road laiban nan Manipuri sing na hangba dukan sing Kanglepa Students Association KC ge thongmi sing na thonglolan kre nan Manipuri sing ge dukan sing thonglolan matana tana dukan ni pot sai sing lamida sakhai duna amanga ta ga su thokan kre
Todo asig mari lena kesi ke thongmi ama police na fakre ngasige khongjang asi thumda podyan tauramba nan Manipuri ani wahang pahang taurbagi damak association asige general secretary yaungna thongmi manga police na fajin kibagi thawongbo yanne ba phong dopo ina sangsin kibani amaramda fajin kiba kesi ke thongmi singa sinamit manga ne ki manung da thadorok trabadi all Manipur students union amsun akan ba khongjang sangsilagani haina so section 1 thamlakli Banyan Repertory Theatre Imphal Sin ngarang National Film Critic Award phanglakhraba Mega Sandra Kongbam opagi tharamama pangthokre tharamado theatre sigi rehearsal hall da pangthokibani National Award Makhoi Mani Mongsaba theatre personality Laikhuram Anguk Tombi film critic is Netrajit Susarwyaki Mega Sandra Kongbam da Banyan Repertory Theatre gi maikedagi kudol tamdana poning thawatki Senior Writers Guild Manipur CWGM gi General Body mi phama ngarang Oripo bus tilai kai da leiba Gilas gi president ki yumna pangthokre mi phamaduna laikhidraba aiba Laisram Somendro gi mafamda ikai kunabasu utki loina awa phungdoki loina mi phamaduna Senior Writers Guild Manipur bu Senior Writers and Playwright Forum Manipur CPF Manipur haina onana Society of Registration gi ek makha da start to haina sumon amatoni yana kri haina seramada khangalakli Yana Puni Takuning Iba Palmada, Board of Second Education Manipur and Lodan Pang Tokiba, Sahi Sigi High School Living Certificate Examination, Elementary Manipuri, Maita Mayak Topa, or Kiba Nagaram Dagi, Osoron Situng Apokpa Si Helesonbo, Opagitoramama, Pandam Office the Pang Tokre, Nasi Opagitoram Ado, Lusing Podil Sing Subam Akab and Ningsing Lupna, Shindana Pang Tokibani. Tangkul Nupamasa Amana, Elementary Maite Mayekta, Stetki Oina Topa, Werapada, Haraba Fongtuk Pagaluna, Manipugi Singamasung Tam Anibo, Punchinabakana Honda Biramba, Lake Sing Subam Akababuso, Lusanilgi, Trusty Member and Tomana, Ningsinki, Dulalin the Laiba, Tanitus Unit School Gimahiroi, was Soron Sing Tungna, Mahaki Junior, Sing the Su Elementary Manipuri, Lonanabapuning Tawatki. Social Workers Club Hairangoi Thona Sindana Board of Second Education Manipur Sindana Pang Tokiba High School Living Certificate Examination Tara Tarukta Ahanba Position Lobangam Kraba Sohana Laisram Kudramato Suba Position Pangiba Ahibam Ambika Masung Nipamato Suba Position Pangmangam Kraba Y Dipali Opakitharama Pang Tokre Taramaduda SWC President Sanasam Ibol Yauna Club Asin Kolibaleka Musiness Yaki Taramadu Sargam Oina Position Pangmangam Kraba Mahiru Sing Asid Asama Kudol Pot Tamdanasu Puning Tawat Cray Council of Higher Secondary Education Manipur Sindana training program on online submission of enrollment and registration of student for class 11 and 12 Haiba Hiram Asida Task Tarahumdi Faba Nipani Sumna Satagata training program Mangasi Bauprada Labor Council of Higher Secondary Education Manipur Office the Haudokre Training Asida Council Secretary Dr. M. Vidya Sagwana Fungdokibada Lam Arapadamadi Anakpada Labor School Lamadi Mahiru Sing online da Masamasagi enrollment Amasung registration Tauzabagi Kodong Saba Fangalagani Karigumba Mairoi Amagi biodata da Aran Bayarabas online Semdok Sabanaba Kudong Sabasu Lehlagani Hari. Manipurda akoi hujuk koi IT enable services mayam leiriba se masi koi India da leiba board including CBSE na chingba acho board singdadi koi satragi online da enrollment piba registration tawba the even form fill up karikra tawu mayam si loina khare advance ro board singdadi paikal le do loina mukta paikal padinate yamna fast changing IT enable servicing provide tawriba Singduki Marakta koi council sisu ama oinanaba haidana koi ngasidagi hauna koi Manipur leiba district mapan sigi koi council ni makha da leiba institution singsi koi na phase wise ngasidagi na dia 13 bhawba masi koi training program packet pani Sai ani khakta ngaireba angang ama mafung khangdana mangkre angang adu pudana satki hariba mapa amadi yung mioi mafung khangdana leiri Nakalamrom da angang adu mama gis custody da task tarada sinaw haiba court ki order tabada mama wan taraktuna like nakre Thodoga Singas Uri Pokserab Court Complex Tokibani, one Tadun like a Nakiba Nupi Aduki Mamingna, Tiam, Gayatri, Sahi Kuntramati Apokpa, Dr. Tiam Suris, Kaisham Tong, Laisom Merektagin Hari, Angang Pudana Mapam Kangdan Ladiba, Mapa Aduki Mamingna, Laisram Ronald, Sahi Kuntramanga Apok
Dr. Laisam Sukumar Kaisam Tong Hodam Lertagini Hausi Fabaki when Laisam Ronalgi Hodam Lertaleva Yumsu so London lady Lunena Yungi Mu Singapore found Bangam than a lady Tiam Gayatri Masi Tiam Dipagi Matungina Lohong Laba Matung Punasai Manga Hena Leminaba Matungda Noinetaba Lerak Padagi Gayatri Mahaki Masaga Lunena Bangalore the Leba Mahaki Mabung Tiam Zagadanandagi Manakta Mamang Thagi Me Kundagi Leraki Adubu Me Kunmangada Ronald Amadi Maki Mama Dr. Susita Laktuna Koiba Pupiruki Haidana Puki Badagi Mapam Kangdana Lerakibani Todo Asigamari Lenana Gayatri Judicial Magistrate in Follow West Court na Angangasi Mangon Sinan Biu Haina Petitionama Tangat Kilunena Court Asin Angangasi Jun Marida Mama Tiam Gayatrida Shinawain Order Toki Adabo Angangalun Ronald Amadi Ronalgi Mama Mampa Puna Tibakanki de Lunena Yum Tong Lulamki Tunda Raisam Ronalgi Maike de Judicial Magistrate in Follow West Court Taraki petition Namagi Matung Ina Angangasi Jun Tarada Tiam Gayatrida Shinaw Haina Nong Order Si Tolakibani. Pung tara paugi nung dang paugi manung da yaragadi angang si puthok na ba mayam na mateng pangbiyu si public ta khoi help ni jara abani legal way da khoi chachare ngai ba ya ba ngai jare ko public na support taw biyu naung nu pise machaga united ohen biyu mama amagi thamoi bu aseng ba oina khanbiyu mayam na sibu nung sibiyu aduga inaung nu pise gi thawai se amduk ta di kanbiyu ma hingba koi na hingaroi chakcharak ta basina di kyam koi na hingani hai base praja da khoi am ta di haijaningi angang si thibiyu angang si puthok biyu mama da sinabiyu hai ba da angang si chahi ani khetani suri base ko mama gi manakta leibam thoi mama si gi right se karigino thingbiri basibo Kairak Muslim Maning Laikai dagi Miyam Nangarang Laikai Asidagi Muhammad Atabu Rahman Sai Kuntra Papa Muhammad Hasamu Dinamadi Mahak Imung Mu Singbo Furam Le Natana Puramatan Yum Kai Sutuai Biram Hairi Ngasim Manipur Press Club Ta Pang Tokiba Pangmising Unaba Muhammad Atabu Rahman Nafung Dokibada Sahi Anigi Mamangda Kairak Muslim Maning Laikai dagi Muhammad Aslam Kaubami Amadagi Lupa Lak Amakalising Kuntrada Point Mangagi Lamam Laiki Hairi Ba Yumpam Asida Mahak Namamang Sahi the Yum Saba Hawalapada Laikai Doki Miyamna Tukai Biki Todok Aduki Mailenana, case of Tangatuna Mui, Amaso Police Faki, Amadi, Tungda, Bill Tolaki, Adubutasi, Ahumda, Osina, Mahapu Kauratana Wadi, Sanaki, Aduga, Matang in the Midjun Marida, Osina, Kairak Muslim Maning Lakaigi, Kunja Singda, Informated Muhammad Atabu Rahman Mayum Sabada, Ayat Papitana Haiki, Adabangarang, Lakaigi, Miam Laklaga, Mahak Amadi Mahak Imungi Mu Singbo, Furamgi, Adunatana, Blank Paper the Soy, Tawan Hairi, Hiramasida. Manlaba authority amasung CSO singna mateng pangbiyu haina Muhammad Atabu Rahmanna appeal tauki. Thawai kanjana bai damak toina aina moida sign bito moina recording sita hobi nang recording sida nang nasani ya na sign sita sign tobra natraga tawdabra na ai baba tu songi ai sa tu songi ada ikoi senpa tu songi ado isani yare haina matam du hagi matam du da hai ba marndi ai butanda shining da bagi moina hat ke ni tokani haina ka amam da pusalaga Tang Yot Pairaga, Lairabonina, Matamduda, Aina, Aisan Yare, Habagi, Pakumdu, Pijaki, Asumarangi, the Matalaba, Selebiriba, Club Sangstan, Marapabi, Ain Bunga Piriba, Mio Singna, Hai Basigi, Asumaran, Tidopu, Habidunia, Miami Presmanga, Hajari Pose. Pavana Public School, Diwasa Indo, Madhya Pradesh, Tarasuba, Sena Men and Women's Dots Ball, Amadi under 19. Girls and Boys Table Soccer National Championship ngarang dagi haudokre. Championship asida Delhi, Telangana, Uttar Pradesh, Punjab, Tamil Nadu, Haryana, Chandigarh, Maharashtra, Manipur, Kerala and Singh State Konito ki Sandori Singh State Uyari. Ngasi ani subanibita Manipur ki Sandoroi, Nari Sagul Semamasung Arnold Toksomna, double event Makogi Delhi ki Lambabu, Mapan Marida Mighty Papiduna, second round Sankre. Arnold Toksamamasung High School Guitar and Sanuna, mixed event Makogi Lamba, Telangana, Tembo Mari Anida Mighty Papiduna, second round Sankre. Makataba Sanabaki Pauda, Anisuba Royal Cup 2016, the United Veteran Sporting Association Lelong Sazingamasung SDS, Lamding Kunawani Mai Pakre, Ngasi Sanakaba Football Tournament Asigi, Ahan Malik Mets Amada, United Veteran Football Sports Association Lelong Sazingna, KMC, Kairangbo, Panjal Ahum Amada, Maitiba PK, Mets Asida, Mai Pakar United Veteran Sporting Association, Lelong Sazingi Panjal Ahumado, Ranjit na Panjal Ani Aduga and Sagor na Panjal Amaka Sankibani. Anisuba Sanaki Balik Mets Abdandana is Lamding Kunogi, Sandroy, Samson na Panjal Ani, Amaramasung Sundar Anna Panjal Amam Sansinduna, Langtabal Veteran FC, Langtabalbo, Panjal Marisino, the Mighty Papibangamki.
Royal FC Nagamapal Sinduna Asan Bigagi Nado ground the Mamang Thagi Kuntradagi Satarakiba tournament Tim Taranituli Yari Haying Satarakiba tournament Sigi Makatabali Mesani Shanagani. TFC Lang Tabalamadi SDC Samarwani first state level 7A side under 45 kg boys football tournament ki semi-final sangre. Ngasi sana ki ba tournament sigi ahum suba quarter final da TFC Lang Tabalamadi DVSFA tabungkok ani na match ki apiba matamda panjal amam sanad na draw sakhe. Kicks from penalty na semi-final sang na bagi dam live lep na bada TFC Lang Tabalna penalty kick manga panjal onthoktuna DVSFA tabungkok pa panjal taruk nga da maiti pa piki bane. Mari suba quarter final aduso SDC Samuro Amasung CHR Sanam Sandruk Anna Sanaki match aduso match ki apiba matam loba fawa the team animakna panjal ahum sanaduna draw satke. Kicks off from penalty na semi-final sang nabagi live lepna bada SDC Samuro team na penalty kick mari panjal onthoktuna CHR Sanam Sandruk pa panjal taret taruk ta maiti ba piki bolunana semi-final sangre. Young Development Center Club Kairao Bitren Sinuna Club asigi sana bungda mamang thagi kundarutagi satari tournament asida team taraman yari thasigi nipanda satari tournament asigi semi final match anima sanagani. Sports Karate Association dagi thadora pasilamana second World Martial Arts Games ta All India Kusudnikai Karate Federation gi mahut sinabagi damakta Manipur amasung India team gi trial selection ama thas ki tarani thoi ayupung nipan taba matamda Okubukai Dojo takhel mayum lerak khorai puthiba laikai da pangtholagani hairi trial selection asi Yokusinkai Karate Manipur amasung Sports Karate Association pangthokadabani hairi hauji arobada moriba paumna pijari IMC Mikal Bon Masing Tibang City Hawkre, water like Infal East Bon Masing Tiba Loikre, Infal West and water and city cre, water Hayang Tiragani. All political party delegations sat like a BJP Natongan Home Minister Unariba say, like Masata, what Panihana, Gakan of Fong to Cre. Amasung Tapaki Mapam Kayada, Mahiru Singh Himan Sen Semdana, I'll be Kongjan Santan Cre, Imai Wilson walking from Hum Grey.